Russia madi Ukraine ki marak to oiriba masi gi loina Western country amadi NATO's makoi gi reaction asida mitiang ama Ukraine ki media man ngasi phone krema tu ti Vladimir Putin hai ba power ba president sa yam sang hingloi sini man hingle habit chahi ani tek heloya sini masi makoi ni yam kan claim tori maram di Putin gi hakchang da sathi ba na ba kya leide sini taseng Putin laina kya loina rabra amasung sidau rabra hai ba khangdra basu news asidi aseng bani Ukraine media na hai bani amarom da handak NATO ki meeting tawkri meeting adu da Ukraine lan asigi matang da maruina khanna ba kya gi summary khanglo tung da Putin ki marup yamna naklaba marup matamamaki Russia ki ex-president Dmitry Medvedev na haiki kariguba NATO ki meeting na Crimea ki area da changlakpa tarabadi third world war oigani mathong nainaroi yamna akan balan oigani side amadagi UK na hairaki Ukraine bu federal oire khan kinu aikoi na Ukraine bu aroi ba timing phaw mateng pangani asini tumbaloi dri phaw mateng pangdori ba masi wahang oiri ngarang Russia na Ukraine gi Kremenchuk ko pham da mol amada missile akan ba mathom jin khibana mioi ta nipan muksi kre si bangi masing tamna hengalakli amasung mi amna asokapan oikre ngakli badi Russia na hairi aikoi gi army singna mi tin phamda public property da mall gumbada attack tawti Western lom da ki changlakpa khulai thamphamda aikhoina attack tawkibani public leifamda attack tawpa taseng oiram labati Russia matang asida lali UK na amuk Ukraine help ki damak yam da chawna mateng pangadori 1 million pounds ni Western security da Russia se yam da chawba 310 oire aduna makoi bungam handara ba help ase pishin bani Indonesia gi President Joko Widodo na President Zelensky ga Cape City da unarure aduga man hairam ki soidana mahak Putin ga unagani huari sanagani amasung Ukraine gi chana thaknaba export yadaduna lairabase puthok pagi yanaba lambi yatnaba honagani nahan NATO gi meeting adugi matungda yamna chawba change ama makhoi gi military masing da poraknaba lepna kre 2023 deki high ready da lainana ba NATO gi hojik apun ba army masing chawrak na lakh ani ga lising humpumukni masipur lakh ahum suhan gadawri Ukraine amadi Western officials sing na high Russia na heavy weapons ka loina na army masing yamna Eastern Ukraine da thajilakli lan ing thabagi mong natri pasina taseng chumboy rabati Donbas ko bulam damse nakhai makseng dipaw lan ingani thajadi andaki mapokta NATO karino Russia na karino masak ama phajana khangnare side amada UK na China gi company manga da business trading ban tawsinkre masigi maramdi Russia da pishan ba sanction adubu Chinese company asina thausate makhoi ge business pun mak continue tawi haiduna ben asitusin bani masigi irang laksida NATO na openly formal mong da Finland amadi Sweden bu kausin kri magi phigau da member oina changlak na ba yamna tapthana leitana ba masida President Putin na haiki Finland Sweden bu NATO da kausin ba se taseng na ikoi condemn tawi amasung changki ba tarabati masigi response soidana laikani ikoi tumina lairoi Finland Sweden ga NATO da changlaba tungda response tawrak patarabadi sathiraba lan amukoi gani madugi saktam tongan gani ngasi Russia ga Ukraine gi marakta prisoner of war exchange tawna dawri apun masing chamaga nipu mari ni side ani ge army sing adugi manungda kharadi tamthina sokpa makhomukut tek toiraba gunshot oikraba naraba yeklaba kya ding yauri Ukraine ki sepai sing adudagi angambati Mariupol steel plant ki war matungda madagi Russian army na phaki baka group sing aduni President Putin Tajikistan da pairure war ki matungda masina ahan ba torni international tour ase masig magda lan matungda Putin ampo koi ba thokidri magi mathakta athing ba thamliba kaya si bu komthok na ba marup country sing una ba chatpani hanak marak sida Russia na Ukraine ki mafam atai dasu attack tawi east lomda lisin chance ko ba mafam ase ya law na ba amda kan taksili Severodonetsk ke Russia ki kut sankre matang ba koina khopsil lakpa si ubada western country sing na Ukraine bu ngak tan ba kitabak sen thum khujukulai angam ba leptan mating pangsilakli even NATO ki army masing hengat halli kari future plan hoili ba mas dikhangre Russia na lauri makoi planning bu thatna ba honagani